ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯌꯥꯝꯅ ꯋꯥꯈꯜ ꯊꯧꯒꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯏ꯫ ꯈꯔꯅꯤ ꯂꯩꯔꯒ ꯊꯕꯛꯇꯨ ꯈꯜꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯗꯦ, ꯋꯥꯈꯜ ꯇꯨꯛꯊꯈꯤ꯫ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯍꯧꯏ, ꯅꯨꯃꯤꯠ ꯈꯔ ꯇꯧꯏ, ꯇꯣꯛꯊꯣꯛꯏ꯫ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯏ, ꯚꯤꯗꯤꯑꯣ 5 ꯈꯛ ꯊꯥꯡꯒꯠꯂꯤ, ꯚ꯭ꯌꯨꯁ ꯂꯥꯛꯇꯦ, ꯇꯣꯛꯊꯣꯛꯑꯦ꯫ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯏ, ꯄꯥꯕ ꯋꯥꯏ, ꯇꯣꯛꯊꯣꯛꯑꯦ꯫ ꯑꯃꯨꯛ ꯐꯦꯜ ꯑꯣꯏ, ꯅꯁꯥꯅ ꯍꯥꯏꯖꯩ, ꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯦ, ꯑꯩꯒꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯕꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯉꯨ, ꯃꯔꯝꯗꯤ ꯅꯉꯣꯟꯗ ꯇꯦꯂꯦꯟ ꯄꯤꯊꯣꯛꯅꯔꯛꯄ ꯋꯥꯠꯄꯅ ꯅꯠꯂꯝꯗꯕ ꯌꯥꯏ꯫ ꯅꯪꯅ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯃꯔꯝ, ꯅꯪꯅ ꯑꯍꯥꯟꯕꯗ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯇꯣꯛꯊꯣꯛꯂꯒꯦ ꯈꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯈꯔꯒ ꯀꯨꯏꯅ ꯍꯣꯠꯅꯔꯝꯂꯕꯗꯤ, ꯀꯔꯤꯒꯨꯝꯕ ꯅꯪ ꯈꯣꯡꯊꯥꯡ ꯑꯃꯈꯛꯇꯪꯒ ꯊꯥꯡꯖꯤꯜꯂꯝꯂꯕꯗꯤ ꯑꯣꯏꯕ ꯌꯥꯔꯝꯂꯣꯏꯗ꯭ꯔꯥ? ꯅꯪꯅ ꯅꯪꯒꯤ ꯋꯥꯔꯤꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ꯫ ꯑꯁꯦꯡꯕꯗꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯃꯥꯏꯊꯤꯕ ꯅꯠꯇꯦ, ꯃꯥꯛ ꯋꯥꯔꯦ ꯉꯝꯂꯔꯣꯏ ꯍꯥꯟꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯛꯅ ꯈꯪꯗꯕ ꯑꯃꯅ, ꯃꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯈꯪꯗꯦ ꯃꯥꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯀꯌꯥꯝ ꯃꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯇꯥꯎ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯚꯤꯗꯤꯑꯣ ꯁꯤ ꯐꯥꯎꯕ ꯌꯦꯡꯂꯕꯅꯤꯅ ꯑꯩ ꯈꯪꯂꯦ, ꯅꯪ ꯍꯧꯖꯤꯛꯁꯨ ꯃꯥꯏꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯁꯨ ꯑꯄꯤꯛꯄ ꯅꯁꯥꯃꯛꯇ ꯊꯥꯖꯕ ꯋꯥꯈꯜ ꯍꯤꯡꯂꯤ꯫ ꯄꯤꯛꯂꯕ ꯋꯥꯈꯜ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯃꯥꯏ ꯄꯥꯛꯄꯗ ꯊꯤꯟꯕ ꯋꯥꯈꯜꯕꯨ ꯁꯣꯏꯗꯅ ꯊꯨꯒꯥꯏꯒꯅꯤ꯫ ꯅꯪ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯖꯒꯣꯏ ꯁꯥꯒꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯨꯞꯅꯇꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇꯦ, ꯚꯤꯗꯤꯑꯣꯁꯤꯅ ꯅꯤꯡꯁꯤꯡꯍꯟꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ, ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯒꯅꯤ꯫ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯤ ꯉꯁꯤꯒꯤ ꯋꯥꯔꯤꯒꯤ ꯃꯤꯡꯅꯤ꯫ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯍꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯤꯛꯂꯕ ꯁꯪ ꯑꯃ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯊꯥꯖꯩ ꯑꯍꯜꯁꯤꯅ ꯖꯒꯣꯏ ꯁꯥꯕ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯁꯣꯏꯗꯅ ꯆꯨꯏ꯫ ꯅꯣꯡ ꯆꯨꯗꯕ ꯃꯇꯝ, ꯏꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯃꯇꯝ, ꯍꯤꯡꯒꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯛꯇꯕ ꯃꯇꯝ, ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯍꯜꯒꯤ ꯅꯥꯛꯇ ꯑꯍꯜꯕꯨ ꯈꯨꯔꯨꯝꯕ ꯆꯠꯅꯩ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯑꯍꯜꯗ ꯀꯣꯛ ꯅꯣꯜꯂꯒ "ꯏꯄꯨ, ꯅꯣꯡ ꯆꯨꯍꯟꯕꯤꯌꯨ" ꯍꯥꯏ꯫ ꯑꯍꯜꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯖꯒꯣꯏ ꯁꯥꯕ ꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯒ ꯅꯣꯡ ꯃꯪꯂꯛꯏ, ꯑꯗꯨꯒ ꯅꯣꯡ ꯆꯨꯔꯛꯏ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯁꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯍꯜꯂꯛꯄ ꯅꯨꯄꯥ 4 ꯈꯛꯅ ꯋꯥꯁꯤ ꯇꯥꯔꯒ ꯅꯣꯛꯂꯒ ꯍꯥꯏ, "ꯖꯒꯣꯏ ꯁꯥꯔꯒꯕꯨ ꯅꯣꯡ ꯆꯨꯅꯕ꯭ꯔꯥ? ꯑꯁꯦꯡꯕꯗ ꯖꯒꯣꯏ ꯁꯥꯔꯒ ꯅꯣꯡ ꯆꯨꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯖꯒꯣꯏ ꯁꯥꯔꯒꯦ, ꯖꯒꯣꯏ ꯁꯥꯔꯒ ꯁꯦꯜ ꯇꯥꯜꯂꯒꯦ, ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ"꯫ ꯃꯈꯣꯏ 4ꯅ ꯁꯤꯡꯅꯔꯒ ꯍꯥꯏ, "ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯁꯥꯕꯗ ꯅꯣꯡ ꯆꯨꯗ꯭ꯔꯕꯗꯤ ꯑꯍꯜꯅ ꯖꯒꯣꯏ ꯁꯥꯕꯗꯁꯨ ꯅꯣꯡ ꯆꯨꯔꯣꯏ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯥꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯖꯒꯣꯏ ꯁꯥꯏ꯫ ꯃꯤꯅꯤꯠ 30 ꯁꯨꯔꯦ, ꯅꯣꯡ ꯂꯥꯛꯇꯦ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯖꯒꯣꯏ ꯁꯥꯏ꯫ ꯄꯨꯡ 1 ꯁꯨꯔꯦ, ꯅꯣꯡꯊꯛꯇ ꯅꯣꯡ ꯃꯪꯕꯒꯤ ꯃꯐꯝꯗ ꯅꯨꯡꯁꯥ ꯍꯦꯟꯅ ꯁꯥꯗꯣꯔꯛꯏ꯫ 3 ꯁꯨꯕꯅꯁꯨ ꯁꯥꯏ, 4 ꯁꯨꯕꯅꯁꯨ ꯁꯥꯏ, ꯄꯨꯝꯅꯃꯛ ꯋꯥꯔꯦ, ꯅꯣꯡꯗꯤ ꯆꯨꯗꯦ꯫ ꯍꯧꯖꯤꯛ ꯑꯍꯜꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯄꯥꯂꯤ ꯇꯥꯔꯦ꯫ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯏ꯫ ꯄꯨꯡ 1, ꯄꯨꯡ 2, ꯄꯨꯡ 3, ꯄꯨꯡ 4 ꯁꯨꯔꯦ, ꯅꯨꯃꯤꯠ ꯇꯥꯔꯦ, ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡꯁꯨ ꯌꯦꯡꯅ ꯋꯥꯔꯦ, ꯍꯜꯂꯒꯦ ꯇꯧꯅꯔꯦ꯫ ꯑꯍꯜꯗꯤ ꯖꯒꯣꯏ ꯁꯥꯔꯤ꯫ ꯈꯪꯍꯧꯗꯅ ꯑꯋꯥꯡꯂꯣꯝꯗꯒꯤ ꯅꯣꯡ ꯆꯦꯈꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯃꯇꯨꯡ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯏ꯫ ꯅꯨꯃꯤꯠꯇ ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯌꯨꯝꯗ ꯃꯤ ꯄꯨꯝꯕ ꯆꯦꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯅꯨꯄꯥ 4ꯗꯨ ꯑꯍꯜꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯥꯗ ꯑꯌꯨꯛ ꯉꯟꯅ ꯌꯧꯏ꯫ ꯃꯈꯣꯏꯅ ꯑꯍꯜꯗ ꯍꯪꯉꯤ, "ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯁꯥꯕꯗ ꯅꯣꯡ ꯆꯨꯗ꯭ꯔꯤꯕꯅꯣ? ꯑꯍꯜꯅ ꯖꯒꯣꯏ ꯁꯥꯕꯗ ꯅꯣꯡ ꯀꯔꯝꯅ ꯆꯨꯔꯤꯕꯅꯣ?" ꯍꯪꯉꯤ꯫ ꯑꯍꯜꯅ ꯍꯥꯏ, "ꯅꯈꯣꯏ ꯖꯒꯣꯏ ꯁꯥꯏ, ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯊꯥꯖꯗꯕꯒ ꯂꯣꯏꯅꯅ꯫ ꯑꯩ ꯖꯒꯣꯏ ꯁꯥꯏ, ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ꯫ ꯅꯪ ꯃꯇꯝ ꯌꯦꯡꯂꯒ ꯂꯦꯞꯄꯤ, ꯑꯩ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯂꯦꯞꯄꯤ꯫ ꯁꯤ ꯈꯛꯇꯅꯤ ꯃꯥꯏ ꯄꯥꯛꯄ ꯃꯥꯏꯊꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯅꯈꯣꯏꯒꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯅꯨꯄꯥ 4ꯁꯤꯒ ꯃꯥꯟꯅꯅ ꯄꯨꯟꯁꯤ ꯍꯤꯡꯉꯤ꯫ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯊꯧꯒꯠꯂꯤ꯫ ꯅꯣꯡꯃꯈꯛ ꯑꯌꯨꯛ ꯍꯧꯒꯠꯂꯤ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯍꯧꯏ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯥꯗꯣꯛꯏ꯫ ꯉꯥꯏꯈꯣ, ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯀꯅꯨ, ꯋꯥꯍꯪꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯃꯣꯇꯤꯚꯦꯁꯟ, ꯋꯥꯈꯜ ꯊꯧꯒꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯏ, ꯑꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯟꯊꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯈꯨꯗꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕ ꯈꯨꯗꯝ: ꯇꯨꯝꯂꯝꯗꯥꯏꯒꯤ ꯅꯤꯡꯊꯧ꯫ ꯇꯨꯝꯂꯝꯗꯥꯏꯗ ꯋꯥꯈꯜ ꯌꯥꯝꯅ ꯊꯧꯒꯠꯂꯤ꯫ ꯍꯌꯦꯡ ꯑꯩ ꯄꯨꯡ 5ꯗ ꯍꯧꯒꯠꯀꯅꯤ꯫ ꯀꯥꯏꯅꯣ ꯐꯣꯟꯗ, ꯑꯌꯨꯛ ꯄꯨꯡ 5ꯗ ꯑꯦꯂꯥꯔꯝ ꯁꯦꯠ꯫ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯏ, ꯑꯦꯂꯥꯔꯝ ꯈꯣꯡꯉꯤ꯫ ꯁ꯭ꯅꯨꯖ, ꯁ꯭ꯅꯨꯖ, ꯁ꯭ꯅꯨꯖ꯫ ꯃꯊꯪꯗ ꯀꯣꯛ ꯅꯥꯏꯔꯛꯏ꯫ ꯇꯨꯝꯕꯁꯨ ꯃꯊꯧ ꯇꯥꯏ, ꯍꯛꯆꯥꯡꯒꯤꯗꯃꯛ, ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯒꯤꯗꯃꯛ꯫ ꯁꯤꯒꯁꯨꯝ ꯅꯪꯅ ꯈꯜꯂꯝꯕ, ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯃꯔꯤ ꯇꯠꯅꯔꯦ꯫ ꯑꯅꯤꯁꯨꯕ ꯈꯨꯗꯝ:
ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯥꯗꯣꯛꯄ ꯍꯥꯏ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯇꯧꯗꯦ ꯍꯨꯝꯅꯤꯁꯨꯕ ꯅꯨꯃꯤꯠ ꯆꯤꯟꯖꯥꯛꯇꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ ꯈꯜꯂꯤ ꯈꯖꯤꯛꯇꯪ ꯃꯊꯪꯗ ꯁꯤꯒꯤ ꯋꯥꯈꯜꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯩꯁꯤꯜꯂꯛꯏ ꯑꯍꯨꯝꯁꯨꯕ ꯈꯨꯗꯝ ꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯌꯨꯇꯨꯕꯔꯁꯤꯡꯒꯤꯁꯨ ꯑꯍꯥꯟꯕ ꯌꯨꯇꯨꯕ ꯈꯜꯂꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯚ꯭ꯌꯨꯁ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯑꯞꯂꯣꯗ ꯇꯧꯏ ꯈꯜꯂꯝꯃꯤ ꯚ꯭ꯌꯨꯁ 10,000 ꯂꯥꯛꯀꯅꯤ ꯑꯦꯅꯔꯖꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯁꯥꯎꯟ ꯏꯐꯦꯛट ꯊꯝꯅꯦꯜ ꯃꯇꯝ ꯆꯪꯅ ꯁꯦꯝꯂꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯍꯥꯟꯅ ꯊꯝꯃꯤ ꯃꯇꯝ ꯆꯥꯕ ꯃꯇꯝ ꯌꯦꯡꯂꯒ ꯚꯤꯗꯤꯑꯣ ꯄꯕ꯭ꯂꯤꯛ ꯇꯧꯏ ꯚ꯭ꯌꯨꯁ 10,000 ꯈꯜꯂꯝꯃꯤ ꯂꯥꯛꯄꯅ ꯆꯥꯝ ꯑꯣ ꯐꯖꯔꯦ ꯈꯜꯂꯤ ꯃꯤꯁꯤꯡ ꯐꯠꯇꯦ ꯑꯐꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯍꯩꯇꯦ ꯇꯣꯛꯑꯒꯦ ꯈꯜꯂꯤ ꯑꯗꯨ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯩ ꯑꯣꯏꯔꯁꯨ ꯅꯪ ꯑꯣꯏꯔꯁꯨ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯤꯗꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥꯕꯁꯤꯡꯁꯤ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯈꯤꯗꯦ ꯑꯩꯈꯣꯏ ꯔꯤꯖꯜꯠ ꯌꯥꯡꯅ ꯐꯪꯅꯤꯡꯉꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯌꯥꯡꯅ ꯐꯪꯅꯤꯡꯉꯤ ꯑꯗꯨ ꯄꯨꯟꯁꯤ ꯑꯣꯟꯂꯥꯏꯟꯗ ꯐꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯌꯧꯔꯛꯄꯗꯨꯒꯨꯝꯅ ꯑꯣꯏꯕ ꯌꯥꯗꯦ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄꯗꯣ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯑꯣꯏꯍꯟꯕ ꯌꯥꯗꯦ ꯃꯥꯏ ꯄꯥꯛꯄ ꯃꯥꯏꯊꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯃꯥꯏ ꯄꯥꯛꯄ ꯃꯤꯗ ꯇꯣꯉꯥꯟꯕ ꯇꯦꯂꯦꯟ ꯌꯥꯎꯗꯦ ꯃꯈꯣꯏ ꯑꯍꯥꯟꯕꯗ ꯈꯥꯡꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯇꯟꯕ ꯐꯥꯎꯔꯛꯄꯗꯁꯨ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯑꯇꯣꯞꯄꯅ ꯅꯣꯛꯂꯁꯨ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯍꯣꯠꯅꯖꯃꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯐꯪꯗ꯭ꯔꯕꯁꯨ ꯍꯣꯠꯅꯕ ꯊꯥꯗꯣꯛꯇꯦ ꯃꯈꯣꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯈꯟꯗꯦ ꯃꯈꯣꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯊꯥꯖꯕ ꯊꯝꯃꯤ ꯕꯜꯕ ꯁꯦꯝꯕꯗ ꯊꯣꯃꯥꯁ ꯑꯦꯗꯤꯁꯟꯅ ꯃꯥꯏꯊꯤꯕ ꯃꯁꯤꯡ ꯂꯩꯇꯅ ꯊꯦꯡꯅꯈꯤ ꯃꯤꯅ ꯍꯪꯉꯤ ꯅꯪ 10,000ꯂꯛ ꯐꯦꯜ ꯑꯣꯏꯔꯦ ꯀꯔꯤ ꯈꯜꯂꯤ ꯈꯜꯂꯨ ꯃꯥꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯈꯜꯂꯨ ꯃꯥꯅ ꯀꯌꯥꯝ ꯏꯀꯥꯏꯕ ꯅꯪꯂꯝꯒꯅꯤ ꯈꯜꯂꯨ ꯃꯥꯛ ꯑꯇꯣꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯛ ꯃꯅꯤꯡꯗ ꯀꯌꯥꯝ ꯆꯤꯡꯊꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠꯂꯞ ꯇꯧꯔꯒ ꯍꯥꯏ ꯑꯩ ꯃꯥꯏꯊꯤꯗ꯭ꯔꯤ ꯃꯥꯅ ꯍꯥꯏ ꯑꯩ ꯂꯝꯕꯤ 1000 ꯀꯌꯥ ꯆꯠꯈꯤ ꯑꯗꯨꯕꯨ ꯁꯤ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯊꯤꯕ ꯂꯦꯞꯂꯣꯏ ꯁꯤ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯑꯃꯝꯕꯗ ꯊꯥꯖꯕꯒꯤ ꯋꯥꯈꯜ ꯅꯠꯇꯦ ꯁꯤ ꯃꯥꯒꯤ ꯃꯁꯥꯃꯛꯇ ꯊꯥꯖꯕꯕꯨ ꯎꯠꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯛꯅ 939 ꯍꯣꯠꯅꯔꯒ ꯃꯁꯤꯡ ꯑꯃ ꯁꯨꯒꯗꯕ ꯃꯁꯤꯡ ꯑꯃꯈꯛ ꯂꯝꯕꯤ ꯑꯃꯈꯛꯇꯨꯗ ꯍꯣꯠꯅꯕ ꯇꯣꯛꯊꯣꯛꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯃꯝꯕꯗ ꯍꯤꯡꯂꯝꯒꯅꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯤꯡꯁꯤꯡꯉꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯪꯂꯥꯟꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯂꯤꯛꯄ ꯃꯤꯁꯤꯡꯅ ꯑꯣꯏ ꯅꯪꯒꯤ ꯂꯥꯏꯕꯛ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯂꯣꯏ ꯅꯪꯅ ꯅꯪꯒꯤ ꯍꯩꯅꯕꯤꯁꯤꯡꯕꯨ ꯍꯣꯡꯗꯣꯛꯇ꯭ꯔꯤ ꯃꯈꯩ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝ ꯑꯣꯏꯍꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗꯨ ꯆꯠꯄꯗ ꯌꯥꯝꯅ ꯋꯥꯔꯕꯗꯤ ꯄꯟꯊꯨꯡꯁꯨ ꯃꯃꯜ ꯂꯩꯒꯅꯤ ꯅꯪꯅ ꯋꯥꯔꯦ ꯇꯣꯛꯊꯣꯛꯂꯒꯦ ꯇꯜꯂꯦ ꯍꯧꯒꯠꯅꯤꯡꯗꯦ ꯉꯝꯂꯔꯣꯏ ꯈꯟꯕ ꯃꯇꯝꯗꯁꯨ ꯅꯪꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯅꯪ ꯈꯪꯉꯨ ꯑꯩ ꯑꯇꯣꯞꯄꯗꯒꯤ ꯈꯦꯠꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯂꯝꯕꯤꯁꯤ ꯆꯠꯄꯗ ꯋꯥꯔꯛꯀꯅꯤ ꯄꯣꯊꯥꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯇꯣꯛꯊꯣꯛꯄꯗꯤ ꯌꯥꯗꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯂꯒ ꯀꯔꯤ ꯈꯜꯂꯤ ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯈꯪꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯈꯜꯂꯕꯗꯤ ꯑꯇꯣꯞꯄꯗꯁꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯍꯜꯂꯨ ꯁꯤꯌꯔ ꯇꯧ ꯊꯥꯒꯠꯆꯔꯤ